ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯍꯥꯏꯐꯦꯠꯇ ꯈꯨꯝꯃꯤꯃꯤ ꯀꯣꯛ ꯈꯨꯝꯕ ꯍꯥꯏꯗꯨ ꯈꯨꯝꯗꯕ ꯍꯥꯏꯗꯨꯒ ꯃꯥꯟꯅꯗꯦꯅꯦ ꯂꯨꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝꯕꯨ ꯃꯅꯤꯡ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯂꯨ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯒ ꯀꯩꯅꯣ ꯂꯩꯔꯦ ꯀꯩꯅꯣꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯀꯩꯅꯣꯁꯦ ꯑꯁꯤꯒ ꯂꯩꯖꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯊꯕꯤ ꯂꯩꯖꯔꯦ ꯑꯁꯤꯒ ꯆꯅꯝ ꯑꯅꯤꯈꯛ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯆꯥꯒꯗꯣꯏꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯈꯪꯗꯦꯗ ꯂꯣꯛꯇꯤ ꯏꯐ ꯐꯗꯦꯗ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯀꯌꯥ ꯊꯛꯏ ꯍꯧꯔꯁꯤ ꯍꯧꯔ ꯇꯣꯠꯂꯁꯤ ꯀꯩꯅꯣꯅꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯤ ꯑꯂꯨꯗꯨꯅꯦꯕ ꯃꯌꯥꯝ ꯍꯨꯞꯄ ꯍꯧꯔꯒꯦ 근데 아무것도 못 알아. 짭짤. 아무것도 못 알아. 엽떡 생줘. 아. ꯌꯥꯝ ꯍꯥꯎꯋꯦ ꯐꯖꯅ 아루 ꯊꯣꯡꯕꯁꯦ ꯍꯥꯎꯍꯟꯒꯦ ꯍꯥꯏꯗꯤ ꯃꯤꯅꯣꯠ ꯌꯥꯝ ꯆꯪꯉꯤꯗ ꯑꯗꯨꯅ ꯍꯥꯎꯕꯩ ꯋꯥꯅꯤꯗ 아루는 ꯌꯥꯅꯤ ꯍꯦꯛꯇ ꯊꯣꯡꯖꯟ ꯌꯥꯕꯗꯦ ꯑꯗꯨꯒ ꯍꯥꯄꯛꯇꯣꯏ ꯄꯣꯠꯁꯛ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯍꯥꯏꯐꯦꯠꯇ ꯈꯨꯝꯃꯤꯃꯤ ꯈꯔ ꯏꯪꯕ ꯐꯕ ꯌꯦꯡꯒꯦꯅ ꯀꯣꯛ ꯈꯨꯝꯕ ꯍꯥꯏꯗꯨ ꯈꯨꯝꯗꯕ ꯍꯥꯏꯗꯨꯒ ꯃꯥꯟꯅꯗꯦꯅꯦ ꯂꯨꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ 그냥 먹어봐.
ꯆꯅꯝ ꯆꯥꯗ꯭ꯔꯕ ꯃꯣꯔꯣꯛ ꯁꯥꯕꯗ ꯆꯥꯒꯦ ꯎꯝ ꯃꯣꯔꯣꯛ ꯁꯥꯏꯌꯦꯕ ꯆꯅꯝ ꯆꯥꯁꯤꯜꯂꯣ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯑꯅꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯁ ꯍꯧꯖꯤꯛꯇ ꯋꯥꯈꯜꯁꯦ ꯈꯔ ꯍꯛꯆꯥꯡꯁꯦ ꯅꯦꯠ ꯇꯥꯏ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛꯇꯤ ꯅꯩꯔꯦꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯩꯅꯦ ꯃꯌꯥꯝ ꯅꯠꯇꯦ ꯑꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯗꯦ ꯌꯣꯡꯆꯥꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨ ꯏꯟꯖꯥꯡꯁꯤꯅꯤ ꯏꯟꯖꯥꯡꯗ ꯑꯩ ꯃꯣꯔꯣꯛ ꯈꯔ ꯃꯟꯊꯣꯛꯑꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ